Good morning, 13 March 2024. Hꯧzik ꯂꯩꯔꯤꯕ ꯁ꯭ꯇꯣꯔ ꯑꯁꯤ IOCꯗꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯍꯥꯏꯇꯥꯔꯒꯗꯤ 3 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ IOCꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯃꯥꯔꯀꯦꯠꯅꯤ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄꯅꯤ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ 173 ꯑꯃꯗꯤ 172.50 ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯃꯥꯔꯀꯦꯠꯁꯦ ꯁꯥꯟꯅꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯄꯣꯔꯠ ꯑꯃꯗꯤ ꯔꯦꯁꯤꯁꯇꯦꯟ ꯌꯥꯝꯅ ꯀꯟꯕ ꯃꯐꯝ ꯑꯣꯏ ꯉꯁꯤ ꯃꯥꯔꯀꯦꯠ ꯍꯥꯡꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯄꯅꯤ ꯀꯨꯝꯊꯔꯛꯄ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯣꯏꯅ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯒꯅꯤ ꯍꯥꯏꯗꯅ ꯆꯪꯂꯦ ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤꯅ 170ꯒ 1.80 ꯍꯥꯏꯔꯤꯕ ꯑꯁꯤꯐꯥꯎꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯨꯝꯊꯔꯛꯀꯅꯤ ꯍꯥꯏꯗꯅ ꯇꯥꯔꯒꯦꯠ ꯇꯧꯖꯔꯦ ꯀꯨꯝꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯁꯤꯅ ꯍꯥꯏꯔꯤꯕ 171.80ꯁꯦ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯨꯄꯥ ꯀꯌꯥ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯃꯤꯟꯅꯁꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯤꯠ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯆꯪꯉꯤꯕ ꯑꯁꯤ 500 ꯀ꯭ꯋꯥꯟꯇꯤꯇꯤꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ 375 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯤꯠ ꯑꯁꯤ ꯐꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯤꯅ ꯌꯥꯝꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯊꯝꯈ꯭ꯔꯤꯕ ꯇꯥꯔꯒꯦꯠ ꯍꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯤ 575 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯤꯠ ꯑꯁꯤ ꯁꯦꯝꯕ ꯉꯝꯈ꯭ꯔꯦ ꯃꯁꯤꯅꯤ ꯇꯟꯖꯥ ꯐꯖꯕ ꯑꯗꯨꯒ ꯃꯐꯝ ꯐꯖꯕ ꯌꯦꯡꯉꯒ ꯅꯣꯡꯃꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯥꯔꯀꯦꯠ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯤꯠ ꯂꯩꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯇꯥꯟꯅꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯕꯨ ꯚꯤꯗꯤꯑꯣꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ